ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯡꯒꯣꯜ 12ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤꯕ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯟꯁꯤꯕ ꯍꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯊꯥꯗꯣꯏ ꯃꯃꯜ ꯅꯣꯛꯂꯗꯨꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯑꯁꯥꯎꯕꯗꯨ ꯈꯥꯡꯂꯤ꯫ ꯊꯥꯗꯣꯏ ꯁꯄꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯩꯅꯥꯈꯣꯜꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕꯤꯗꯨ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯅ ꯁꯄꯅꯥ ꯇꯨꯃꯤꯟꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯨꯊꯗꯨꯅ ꯑꯗꯨꯃꯛ ꯑꯁꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯤ꯫ ꯁꯄꯅꯥ, ꯑꯪꯀꯩꯁꯨ ꯀꯨꯝꯃꯨ꯫ ꯁꯄꯅꯥ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯟꯀꯗꯣꯛꯇꯨꯅ ꯁꯥꯎꯅ, ꯀꯩꯅꯣ ꯅꯪ ꯅꯪꯒꯤ ꯂꯝꯕꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪ ꯇꯤꯡꯈꯪ ꯑꯣꯏꯔꯛꯀꯅꯨꯀꯣ꯫ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯨꯏ꯫ ꯑꯩ ꯗꯥ ꯄꯨꯟꯁꯤꯕꯕꯨ ꯅꯨꯡꯁꯤ꯫ ꯃꯥ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯛꯄꯩ ꯋꯥꯗꯤ ꯂꯩꯔꯔꯣꯏ꯫ ꯃꯥꯗꯤ ꯁꯄꯅꯥ ꯈꯛꯀꯤꯅꯤ꯫ ꯄꯨꯟꯁꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯐꯤꯡꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯟꯖꯣꯏꯒ ꯔꯤꯇꯥꯒꯗ ꯐꯥꯎ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯟꯖꯣꯏꯅ ꯄꯨꯟꯁꯤꯕꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯚꯥꯏ, ꯁꯦ ꯇꯞꯊꯧ ꯍꯥꯏꯕꯅꯤ꯫ ꯚꯥꯏ, ꯁꯦ ꯇꯞꯊꯧ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯀꯩꯅꯣ ꯃꯥꯁꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯅꯠꯇꯦ, ꯅꯨꯄꯤꯅꯤ ꯅꯨꯄꯤ꯫ ꯑꯩꯕꯨ ꯊꯥꯗꯣ꯫ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯆꯠꯇꯕꯤ, ꯏꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄꯤ ꯑꯩꯒꯤ ꯆꯠꯌꯣꯟꯕꯤꯁꯦ ꯑꯩ ꯏꯈꯨꯠ ꯆꯠꯄꯦꯗ ꯃꯥꯕꯨ ꯑꯝꯇ ꯂꯃꯟ ꯈꯨꯝꯒꯦ꯫ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯃꯥꯗꯤ ꯅꯨꯄꯤ ꯅꯠꯇꯦ, ꯑꯣꯛꯇꯕꯤꯅ ꯑꯣꯛꯇꯕꯤ꯫ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯒꯦ ꯈꯟꯗ꯭ꯔꯤꯉꯩ, ꯑꯄꯥꯝꯕ ꯂꯥꯛꯍꯟꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯐꯠꯇꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯊꯤꯒꯗꯕ ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯤ ꯑꯣꯏꯅ ꯊꯤꯒꯗꯧꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯇꯨꯀꯠꯆꯩ, ꯁꯥꯊꯤꯅ ꯇꯨꯀꯠꯆꯩ꯫ ꯍꯣꯏ, ꯐꯔꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯣ, ꯑꯩ ꯊꯤꯡꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯨ ꯄꯥꯝꯕꯤꯅꯕ, ꯅꯨꯡꯁꯤꯕꯤꯅꯕ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥꯅꯣ? ꯅꯃꯥ ꯅꯄꯥ ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏ꯫ ꯁꯪꯒꯥꯃꯛꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯅꯨꯄꯥ ꯈꯔꯒ ꯍꯦꯡꯉꯣ꯫ ꯏꯖꯠ ꯌꯣꯟꯕꯤ, ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯈꯪꯗꯕꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯆꯣꯜ ꯅꯠꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯑꯣꯟꯁꯤꯟꯗꯗꯨꯅ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯂꯨꯛꯃꯩꯗ ꯍꯥꯞꯂꯒ ꯌꯣꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯁꯄꯅꯥꯗꯨ ꯁꯥꯎꯅꯒ ꯂꯥꯎꯔꯛꯂꯤ꯫ ꯌꯥꯔꯦ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯂꯦꯞꯄꯣ꯫ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤꯅꯦ, ꯃꯊꯧ ꯇꯥꯗꯦ꯫ ꯏꯖꯠ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯒꯦꯔꯥ ꯅꯪꯒꯤ ꯅꯣꯡꯇ ꯑꯣꯏꯔꯁꯨ ꯁꯄꯅꯥ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯊꯥꯗꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯁꯄꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯁꯄꯅꯥꯕꯨ ꯂꯥꯡꯅ ꯏꯟꯊꯣꯏ꯫ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ, ꯅꯪꯒꯨꯝꯕꯤ ꯃꯅꯝ ꯑꯩꯒꯤ ꯃꯪꯃꯛꯇꯗ ꯅꯔꯜ ꯂꯩꯅ ꯅꯈꯧꯄꯣꯡꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯅꯤꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯖꯕ ꯁꯥꯔꯤꯕ꯫ ꯃꯗꯨ ꯌꯦꯡꯂꯒ ꯊꯥꯗꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯈꯟꯕ꯭ꯔꯥ? ꯁꯄꯅꯥ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ, ꯅꯪꯒ ꯗꯥ ꯄꯨꯟꯁꯤꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ, ꯃꯥꯁꯦ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯈꯣꯡꯅꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯇꯥꯡꯂꯕ ꯃꯅꯤꯅꯤ꯫ ꯃꯁꯤ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯅꯀꯣꯛꯇꯨꯗ ꯈꯪꯖꯤꯜꯂꯨ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯗꯣꯏꯗꯨ ꯍꯔꯥꯎꯅ ꯄꯨꯟꯁꯤꯕꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯄꯥꯛꯗꯨꯗ ꯁꯄꯅꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯖꯣꯟ ꯁꯄꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯦ ꯀꯞꯄꯅꯨ ꯁꯄꯅꯥ, ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯄꯅꯥ꯫ ꯁꯄꯅꯥ ꯀꯞꯅ ꯖꯣꯟꯕꯨ ꯀꯣꯜꯂꯤ꯫ ꯖꯣꯟ, ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯉꯁꯤꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯒ ꯉꯁꯤꯗ ꯑꯩꯒꯤ ꯊꯧꯅꯥ ꯂꯣꯏꯅꯃꯛ ꯃꯥꯡꯁꯤꯜꯂꯦ꯫ ꯖꯣꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯁꯨ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯉꯁꯤꯗꯤ ꯏꯁꯥ ꯃꯤꯆꯠ ꯂꯩꯇꯕꯤ, ꯃꯃꯥ ꯃꯄꯥ ꯆꯩꯊꯕꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫
Chummi, Thadoi khedai, yam khedai. Pangsi mahing, pijat chakcha. Lara bin hai bai kau rija. Ai makhoi mapde yadari. Ai yam lankre. Makhoi da dalate. Kaisu khamjadra banang buso. Ai gi phajaba wakhala si gi thing phangal. Asidi. Ai makeup thok ni. John. Ai nang marang si. John Sapana ge wahai do tabada harau manungai bana masado leida fam khangjade. Sapana ge tarakli ba pising do nungsina tei thok piri. Sapana se kapana. Nangna nungsir birakba nangna gan tarak mikop sedan ina ngari se. Ai gi thamoi ge pak seda holiba nangi nungsiba se. Ipak ta tawa kongol gumda kaiduna mangki gadra jingnaramba. Asidi nangda kahan bidre. Nangna nokpa uraga aina kaya da haraujaba. Nangda manungai di khanduna phatte khangni khangda mi phattana ba tawbada so ai yaurubani. Aduga nangma nungsiba gi jaina se khangba ngamnaba nangbu kaunaba isagi marup oikibani. Adawa ngasidi ai pele Sapana. Ayam haraure. Sapana khang mangam taduna John bu mukon senduna kapli. John nungsina Sapana bu mathada gilang thokpiduna marai bakta nungsina chupiraduna. Selaw yam dhalase matam se thangjile. Ashumna maikmi kai panglegle lemba thadana nokkiba minok punsibana haikiba wahai mayam duda penjari. Thamoidi masing khangdana sagaluba sana kayamaso nungsi jabi mahaki ningba thungkiba sena apen boijari. Thadoi nang manuksibadi mara leiraba igi thamoi sida adumuk lochinduda kana khangandana thamkhrage ko. Nangna nokna chatkiba uraga penjari ba thamoi ase mikup kharagi da ohenbiru. Punsi chupa nangna nok pharawa minokto adamak ohanbiu ko. Punsiba nangna thadoi bu lona dawiu ko. Kai krasano bang krasano kongol kumda thiba khangdana nangi nungsiba seifamdagi. Adubu nangi nungsirabagi sagalaba manglangi dalan simadi mikup asida kai krasano. Yetlaroi aini nakhuyanigi mafamda amuk hani yetlaroi. Adubu thadoi nangga mikup khuding punba phangjaba soijage ko. Masimadi nangna marup amagum yabiu ko. Lema matanda murum sonduna ningamdana pirang lepdana sintharakli. Tumina umduna class manungduda famli sadra sadri kana sulaitaba mafamduda karaba thamoi bu thimjinjari. Fuk hawaduna bek adu yansinduna tarakliba pisingnu teithokduna mayum maikai pangnaba gari inthokpa changki. College ki gate ni sanjoydu nokladuna Rita hawjika short film do poster draw. Rita do nokladuna tai yai ani bang acting miyam do men phasai. Aduni migidi jura confirm tang ibani gidi kamdo dorige. Yengoni mamai se kaya di kai ba khangdino do. Moyani gi wari do da punsiba thadoi di ikai mana to phom khangdri. Rita thadoi ikai re khangladuna yare be manangsu khare ikai ra di ngasana thona phari do ga hawjikna nangsuba. Ado thadoi wari budi yamna nungari bu nangi phone number to piramo. iPhone pai di nangi oina piramo ai hayang leiragi masidi thengneba horin mama de call tawki. Sanjoy do nokladuna adugam chawraga phone pai deba. Thadoi obliba noka do shemladuna aidi kana dina paizadaba dupan ha koi jarakti hawjikti pai de yadre hero se bhawnaba. Pharise marai dawano aigi number se leire se adodi akoi mung jalhange ko nakoi su phajana chol matam se thengjile wari dawri kanda college se nimta leitri. Hoi punsibadu nak fit dawramnaga phani miss adodi akoi su phajana chalage ko no se cholo. Yani ai sena jage Rita ibani confirm tarsi ko. Yar he nasak tuga chalada. Punsiboy shu kari thawdokduna chatkre. Thadoi Rita nokladuna kari start tawbaga. Thadoi na yengthoklubada kawraklibadu lemboirami. Thadoi nokfet tawraduna aya lemba nang handriba. Handri asomda aywa jamuna ruba nakoi halade natro. Hoi halade ni. Lemba chalo kege ko
lemba awambadu lochenduna mamon noklaga hoi sagai mija jalo yari phajana yenginga jalogo mingi tata maningduda amuk afau sari nina thelerami gyantana jal tawre dangdam cheksalugo asi hairamnaga gari thauduna Rita thadoi nok tuna chatkre lemba milu pirang sintha duna yeng jahawi nungsi mana nok tuna chatkiba maikai adu yengduna momon nokli irang lakta thadoi nangi minok asitane aina mikuk khuding ujaning liba asa kaya su sagat jaruba adobo nagnungai na layuko lemba machinat tamna sonjaduna pirang singanu taithoklaga mayum maikai pangki thadoi kari du thaujilakpaga hadu mama balak laktana samang adudagi kau dana chensilai ma hoi mau mem thai pakhana chen thorai hai nu dareng kaidore ha kaidore yumni mangol sidasu kakhalaga kaudana shumanagi hekta lawai sida laktharai sibo kaidorage me kanane ja thadoi charang pai sida langnare hai ima tawge ne he thadoi mamangi ma tawdu nokli no kanuse kaidore hai namai ngondane marik chum hairo ichada kanana lakcharakle hayuni namai leiringai sida ichagi matuna masoklaga daba misakto kanano ba yare ima acting gado engone hone obojal se hage khangjet kado amta lawto sorgado amta dina ta na holaba amung tar credit berakani thadoi mungda mamanga puna changlaga thariba safadu da phamthai hoini se hairon kedorage ichabo sukna la isiba adubura dangi phone dum piu hai gedong mem thoidu ngakna karige ngasibu kari numit no ne phone payu ya da bai chana phone piu kain hai siba ai munang dedi da phone ta hobana phado jalo hopiro o kai gi dedi no aduga hinne phone do khara tangwa lai da basu sunga ya de soibe ya de ko ai hai sini kari no ne hai masiba ngawra jalo ai gi phone do ka da le hobani chal dangi phone do di leirage kai gi no ichana phone ngasibu khangpai pai ning lai siba kai do bo yawarage thadoi machin ngado tum thokla duna aduburo naya nupa do pau khonage hangra poni he kai nu khangde yengune hai masa mamai sa kaya de kai khangri no thadoi mamit adu law thokli kai de ba dedi da sai de ne di masi yengune he karam thok to rino doi shiba khangde ai heng so ya dai sini ko mama na dedi da khara hai ai ATM ga do piro paizarage hawjik de paisa gi mathau yam tarak dore naya nupa senge hayengwai kanana ba Bima nang siko kadom thoktu no nangbo gyan tadre ko nangbo gyan apta taro ke doge leksabi su phare phana su chahi yam sala e apam nung sisu khangde angang macha dong na tawor nu ne nangbo mine nang se ngawi na hainara ne ayedo da khangde mamang thong nu thokani wa lore halak paso mamang se dum halakani leksabi di phama ko ire na kaino mi gyan di ma de hena tari pon imana khangda bai wan kanade pale ma pokbe chak thiram chakla mane ya dribai mi khanarak paga naya no pana nung sirak paga ne papa chak lik jane wakal ti inu ngai ai wari to ruki ko changi cho chaka thang dok tana didi halak pada ne maramu e haina ba chalo yar ai su changi ko kada masi yengun hai mase mana ngam ne ba khomi ne hekta machin se chunga thija bi haisen ngangna ba ngam japote ai thadoi kan da nok tana phone do pai duna isai nanglaga changlakle phone do mong melaga ngasai number do koi thi as ai wada hawra jala hapki bani dai ba jackson hapki bani le number masing do namle ring chat paga khonjal ta bada thadoi kamlak nik pa hawre humang mapi kang ne as oi bo kai hai dunu dai shuba mase sune dan cha sidam parakte ba not tana ring ado kingli makhoi dau thit padagi message amang thajeli call amang tawi jenu tum thok dana obliwa anok duga khu kami mathanta punsi bathoki bathodok sangado nok ladana diary du da amada chicha dana eri khangni ning singla e phone tawakani hairambado lore dana ide amado phone tawakra batala as phone do bo kai chakra bono nei ma
ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯃꯤꯁ ꯀꯣꯜ 5 ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ 2 ꯑꯃꯒ ꯃꯦꯁꯦꯖꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯒ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯨꯁꯨ ꯑꯗꯨꯝ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯩꯅꯣ ꯍꯥ ꯍꯜꯂꯣ ꯀꯥꯏꯗꯤ ꯀꯩꯅꯣꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ ꯐꯣꯟ ꯈꯤꯡꯂꯤꯗꯣ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯅꯇꯨ ꯀꯅꯥꯏ ꯋꯥꯈꯜ ꯈꯜꯂꯤꯒꯦꯅ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯌꯧꯗ꯭ꯔꯤꯕꯥꯕ ꯑꯩꯀꯣ ꯉꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯤꯀꯣ ꯅꯪ ꯅꯁꯝꯗ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤꯌꯦ ꯑꯩ ꯁꯥꯎꯔꯛꯀꯅꯨ ꯄꯨꯟꯁꯤꯕꯅ ꯈꯨꯝꯅꯕ ꯇꯥꯟꯖꯥꯒ ꯑꯝꯇ ꯄꯤꯕꯤꯗꯕꯤ ꯃꯊꯟꯇ ꯄꯦꯗ꯭ꯔꯣꯡꯒ ꯉꯥꯡꯂꯤ ꯅꯆꯤꯟꯅ ꯄꯥꯟꯗ꯭ꯔꯕꯣ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯣ ꯈꯨꯝꯅꯕ ꯃꯇꯝꯕꯨ ꯅꯪꯕꯨ ꯄꯤꯈ꯭ꯔꯕꯅꯦ ꯀꯔꯝ ꯀꯥꯟꯗ ꯈꯨꯝꯃꯣ ꯍꯥꯏꯅꯣ ꯑꯩꯕꯣ ꯊꯥꯗꯣꯏꯗꯨ ꯃꯊꯟꯇ ꯈꯟꯊꯔꯨꯔꯒ ꯏꯀꯥꯏꯔꯗꯨꯅ ꯈꯨꯝꯂꯛꯑꯣ ꯄꯤꯔꯒꯦ ꯁꯠ ꯑꯩꯅ ꯍꯥꯏꯈꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯨꯝꯃꯣ ꯑꯩ ꯍꯜꯂꯛꯄ ꯀꯨꯏꯔꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯦ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟꯗ ꯊꯝꯂꯝꯕꯅꯤ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯏꯔꯕꯅꯤꯅ ꯐꯔꯒꯦ ꯃꯇꯨꯡꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡ ꯐꯣꯟ ꯂꯩꯔ ꯁꯥꯟꯅꯔꯁꯤ ꯀꯣ ꯍꯣꯏ ꯐꯔꯦ ꯊꯝꯖꯔꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯧ ꯊꯝꯃꯦꯀꯣ ꯅꯪꯁꯨ ꯂꯩꯌꯨ ꯂꯝ ꯍꯦꯟꯅꯣ ꯊꯥꯗꯣꯏꯗ ꯐꯣꯟꯗꯨ ꯀꯛꯈꯤ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯦ ꯅꯪꯁꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯊꯥꯗꯣꯏ ꯀꯥꯟꯅꯗꯦ ꯆꯥꯛꯇꯨꯝ ꯊꯣꯡꯉꯨꯔꯒꯦ ꯄꯨꯟꯁꯤꯕ ꯃꯆꯪꯒꯤꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯆꯥꯊꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯀꯩ ꯍꯥꯏꯒꯦ ꯇꯥꯇꯣꯟ ꯇꯥꯏꯌꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯌꯥꯆꯪꯕꯁꯤꯗ ꯆꯥꯛ ꯂꯥꯝꯃꯕꯣ ꯇꯥꯇꯣꯟ ꯊꯣꯡꯂꯨꯔꯒꯦꯀꯣ ꯀꯨꯏꯔꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯏꯁ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯇꯥꯇꯣꯟꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯏꯅꯤ ꯑꯗꯣ ꯌꯦꯟ ꯆꯥꯁꯦ ꯆꯥꯗ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯕꯕꯥꯒ ꯋꯥꯔꯤꯁꯨ ꯁꯥꯒꯦꯕ ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯕ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯕ ꯀꯣ ꯍꯣꯏꯅꯦ ꯆꯥꯊꯣꯛꯑꯁꯦ ꯉꯁꯤꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯄꯤꯖꯊꯣꯛꯀꯦ ꯁꯦ ꯑꯩ ꯌꯦꯟ ꯂꯩꯔꯨꯒꯦ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯅꯪ ꯑꯗꯣ ꯍꯣꯏ ꯇꯥꯇꯣꯟ ꯊꯨꯅ ꯂꯧꯀꯣ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ ꯌꯦꯟ ꯂꯩꯕ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤ ꯊꯣꯏꯕꯤꯁꯨ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯤ ꯍꯜꯂꯣ ꯕꯕꯥ ꯀꯩꯗꯧꯔꯦ ꯏꯆꯥꯇꯣꯝꯕꯤ ꯀꯔꯤ ꯋꯥꯠꯂꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯁꯥꯗꯤ ꯇꯧꯗ꯭ꯔꯦ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯦ ꯊꯕꯛꯇꯣ ꯌꯥꯗ꯭ꯔꯤꯕꯣ ꯌꯨꯝꯗꯁꯨ ꯈꯔ ꯂꯩꯌꯨꯕ ꯕꯕꯥ ꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯑꯗꯣ ꯕꯕꯥ ꯉꯁꯤ ꯇꯥꯇꯣꯟꯅ ꯌꯦꯟ ꯊꯣꯡꯅꯤ ꯆꯥꯃꯤꯟꯅꯁꯦꯕ ꯀꯨꯏꯔꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯍꯣꯏ ꯂꯥꯛꯀꯦ ꯕꯕꯥꯁꯨ ꯈꯜꯂꯝꯃꯤꯅꯦ ꯂꯥꯛꯀꯦꯅ ꯌꯨꯝꯗ ꯍꯥꯏꯊꯒꯦꯅ ꯁꯦ ꯊꯝꯃꯣ ꯕꯕꯥ ꯊꯕꯛꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯁꯤꯟꯅꯔꯝꯈꯤꯒꯦꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅꯅꯦ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯏ ꯕꯕꯥ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯕꯕꯥ ꯑꯩ ꯇꯥꯇꯣꯟꯗ ꯍꯥꯏꯔꯗꯧꯅꯤ ꯍꯣꯏ ꯊꯝꯃꯣ ꯐꯣꯟꯗꯨ ꯊꯝꯕꯒ ꯉꯁꯥꯏ ꯊꯥꯗꯣꯏꯅ ꯊꯥꯔꯛꯄ ꯄꯥꯗꯅ ꯂꯩꯔꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯎꯔꯛꯂꯦ ꯀꯅꯥꯏ ꯃꯦꯁꯦꯖꯅꯣ ꯅꯝꯕꯔꯁꯨ ꯁꯦꯚ ꯇꯧꯗꯦ ꯄꯥꯗꯨꯝ ꯄꯥꯊꯣꯛꯀꯦ ꯍꯦ ꯍꯥꯄꯨꯆꯨꯕ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯌꯥ ꯐꯣꯟꯒꯁꯦ ꯄꯥꯏꯗꯕꯤꯗꯒ ꯊꯝꯃꯤꯅꯦ ꯁꯣꯝꯗꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯟꯗꯣ ꯑꯝꯇ ꯄꯥꯏꯔꯣꯝꯃꯦ ꯑꯩ ꯁꯣꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯄꯨꯟꯁꯤꯕ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯗꯃꯥ ꯅꯪꯒꯤ ꯋꯥꯈꯜ ꯉꯥꯎꯗꯣꯔꯦ ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯀꯣꯂꯦꯖ ꯂꯥꯛꯎꯀꯣ ꯐꯣꯟ ꯂꯩꯔꯨꯖꯦꯕ ꯀꯣ ꯊꯣꯏꯕꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯅꯣꯛꯂꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯤꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕꯣ ꯏꯃꯥ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯁꯤꯔꯦ ꯁꯤ ꯅꯨꯄꯤꯁꯤꯒꯤ ꯈ꯭ꯋꯥꯏꯁꯦ ꯇꯥꯇꯣꯟꯕꯨ ꯍꯥꯄꯨꯆꯨꯕ ꯀꯥꯏ ꯀꯩꯅꯣ ꯅꯪꯅ ꯐꯣꯟꯗ ꯌꯦꯡꯉꯅꯨꯏꯗꯣ ꯇꯥꯇꯣꯟ ꯃꯦꯁꯦꯖꯇꯨ ꯄꯥꯎꯅꯦ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯦꯁꯦꯖꯇꯨ ꯄꯥꯏ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯗꯨꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯇꯥꯇꯣꯟ ꯏꯅꯝꯃ ꯅꯠꯇ꯭ꯔꯣ ꯅꯔꯣꯜ ꯁꯦꯡꯅ ꯍꯥꯏꯔꯛꯎꯀꯣ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯣ ꯂꯥꯛꯑꯣ ꯁꯦ ꯀꯣꯟꯅ ꯋꯥꯔꯤ ꯇꯧꯒꯦ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯁꯪꯉꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯕꯕꯥ ꯂꯥꯛꯅꯤ ꯍꯥꯏꯌꯦ ꯆꯥꯛ ꯍꯥꯞꯄꯣ ꯑꯁꯣꯝꯗ ꯂꯦꯝꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯂꯦꯝꯕ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦꯍꯦ ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯗ ꯆꯥꯍꯧꯔꯁꯦ ꯂꯦꯝꯕ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ ꯉꯁꯥꯏ ꯀꯩꯅꯣ ꯌꯥꯝꯅ ꯀꯣꯂꯦꯖꯇ ꯆꯥꯁꯤꯜꯂꯛꯏ ꯄꯨꯛ ꯏꯊꯟꯗ ꯊꯟꯒꯠꯂꯦ ꯍꯩ ꯀꯩꯗꯧꯔꯦ ꯏꯆꯥꯕꯣ ꯅꯃꯩ ꯅꯅꯥꯏ ꯄꯣꯝꯂꯤꯗꯨꯅ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨꯁꯦ ꯍꯥꯏꯔꯣ ꯀꯩꯗꯧꯔꯦ ꯑꯁ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯂꯦꯝꯕ ꯅꯪ ꯏꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅ ꯀꯔꯤ ꯂꯣꯠꯂꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕ ꯍꯥꯏꯗꯣ ꯆꯞ ꯆꯥꯅꯅꯦ ꯅꯃꯥ ꯑꯩꯅ ꯈꯪꯉꯤ ꯏꯃꯥꯗ ꯀꯣꯏꯒꯅꯨ ꯏꯆꯥꯗ ꯀꯅꯥꯅ ꯂꯥꯛꯆꯕ ꯌꯥꯎꯔꯦ ꯏꯆꯥꯒꯤꯗꯃꯛꯇ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯏꯃꯥ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯦ ꯀꯩꯁꯨ ꯋꯥꯠꯇꯦꯅ
ꯂꯦꯝꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯤ꯫ ꯁꯦ ꯀꯞꯀꯅꯨꯁꯦ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧ, ꯍꯥꯏꯌꯨ ꯃꯃꯥꯗ ꯍꯥꯏꯔꯛꯑꯣ꯫ ꯏꯃꯥ, ꯊꯣꯛꯈꯤꯕ ꯑꯣꯏꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯠꯀꯦ ꯍꯥꯏꯕꯗꯤ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯑꯩꯗꯤ ꯄꯥꯝꯃꯤ ꯏꯃꯥ꯫ ꯂꯂꯤꯇꯥ ꯃꯆꯥꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯁꯤꯗꯤ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯀꯥꯗ ꯌꯦꯠꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯏꯃꯥ ꯌꯥꯏ꯫ ꯂꯦꯝꯕ, ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕ ꯅꯃꯥꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣ ꯌꯦꯡꯉꯨ꯫ ꯃꯗꯨ ꯏꯆꯥꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯩ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯀꯗꯧꯅꯤ꯫ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯧꯅꯤꯀꯣ꯫ ꯃꯃꯥꯒ ꯕꯕꯥꯒꯒꯤ ꯑꯁꯥ ꯀꯥꯏꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯂꯦꯝꯕ, ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯁꯥꯕꯨ ꯋꯥꯍꯟꯕꯗꯤ ꯃꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯏ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯅ ꯂꯣꯏꯔꯛꯑꯣꯏ, ꯂꯥꯛꯈꯤꯒꯅꯤ ꯏꯆꯥꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ, ꯑꯗꯨꯅ ꯀꯠꯊꯣꯛꯄ ꯇꯝꯒꯗꯧꯕꯅꯤ꯫ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯕꯕꯥ ꯉꯥꯏꯍꯧꯔꯤ, ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯎ ꯂꯥꯎ꯫ ꯂꯦꯝꯕ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣꯏ ꯃꯃꯥ, ꯑꯩ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯒꯅꯤ, ꯑꯩ ꯍꯣꯠꯅꯒꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ꯫ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯁꯤꯗꯤ, ꯂꯥꯎ, ꯅꯪ ꯕꯕꯥ ꯏꯁꯧ ꯇꯧꯔꯅꯤ꯫ ꯍꯣꯏ꯫ ꯁꯣꯝꯗꯅ ꯃꯅꯤ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯕꯥ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯆꯥꯋꯤꯀꯣ? ꯌꯥꯝ ꯍꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯕꯨꯡꯗ ꯃꯤꯠꯆꯤꯒ ꯀꯠꯆꯤꯜꯂꯤ꯫ ꯕꯕꯥ, ꯍꯥꯎꯅꯤ, ꯉꯁꯤꯗꯤꯅꯦ ꯇꯥꯇꯣꯟꯒꯤ ꯍꯦꯜꯂꯣ ꯌꯧꯅꯕꯩꯅꯦ ꯑꯣꯐꯔꯒꯤ ꯌꯦꯟꯁꯥꯡꯅꯤꯅ ꯑꯗꯨꯝ ꯍꯥꯎꯅꯤꯕ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯁꯦꯡꯕꯅꯤ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎꯀꯣꯅ꯫ ꯅꯦ꯫ ꯃꯅꯤ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯗꯨꯅ, ꯏꯄꯥ ꯚꯥꯞ ꯇꯥꯔꯦ, ꯆꯥꯔꯣ꯫ ꯑꯗꯣ ꯄꯨꯟꯁꯤꯕ, ꯕꯕꯥ ꯋꯥ ꯍꯥꯏꯒꯦ꯫ ꯍꯣꯏ ꯕꯕꯥ, ꯏꯄꯥꯒꯤ ꯊꯕꯛ ꯑꯁꯤ ꯍꯟꯗꯛ ꯊꯥ ꯑꯃ ꯂꯩꯔꯒ ꯄꯣꯊꯥꯒꯦꯅ ꯈꯜꯂꯤ꯫ ꯅꯪꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯁꯦ ꯆꯠꯊꯍꯟꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯗꯤ ꯕꯕꯥꯅ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯏ꯫ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯏꯄꯥꯅ ꯁꯤꯟꯒꯅꯤ꯫ ꯃꯔꯛ ꯅꯪ ꯌꯦꯡꯁꯤꯟꯕ ꯈꯔ ꯆꯠꯂꯨꯀꯣ, ꯑꯩ ꯃꯤ ꯊꯝꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ, ꯃꯊꯪ ꯊꯥꯗꯩ ꯕꯕꯥ ꯅꯪ ꯌꯨꯝꯗ ꯂꯩꯔꯗꯣꯏꯔꯣ? ꯂꯩꯔꯗꯧꯕꯅꯤꯅꯦ꯫ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯅ, ꯗꯤꯗꯤ, ꯑꯩ ꯐꯣꯟꯗꯣ ꯍꯌꯦꯡ ꯂꯩꯔꯒꯦꯀꯣ꯫ ꯍꯣꯏꯅꯦ, ꯂꯩꯔꯣꯅꯦ꯫ ꯅꯍꯥꯟꯈꯩꯅ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯒ ꯅꯪꯕꯨ ꯉꯁꯤꯅ ꯀꯩꯗꯧꯔꯤꯅꯣ? ꯍꯣ, ꯅꯌꯥ ꯅꯨꯄꯥ ꯍꯥꯞꯄꯨ ꯆꯨꯕ ꯑꯃ ꯂꯩꯔꯤ, ꯑꯗꯨ ꯐꯪꯍꯧꯗ꯭ꯔꯗꯤꯅꯦ ꯑꯩ ꯃꯊꯥ ꯁꯥꯗꯣꯏꯔꯕ, ꯑꯗꯨꯏꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯌꯥ ꯅꯨꯄꯥꯗꯣ ꯂꯩꯇꯕ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯖꯔꯤ꯫ ꯑꯗꯨꯗꯩꯗꯤ ꯃꯁꯛꯀꯗꯤ ꯊꯥꯗꯣꯏꯅ ꯉꯥꯎꯔꯤꯁꯦ ꯑꯗꯨꯗꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯒ ꯃꯄꯥꯡꯒꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫